Democracy chatpa leibakta hingsagi mafam leite nongmai amadi selna miyambu leiba ngamloi haina hanagi Chief Minister Okram Ibobina fongdokre. Lok Sabha Meekhal-da kunmarida Manipur gi inner da mai paklaba angomcha Bimol Akoijam amasung outer da mai paklaba Alfred Arthur bu ngasi MPCC na sinduna BT rota leiba Congress bhawan da taramna okhi thoramaduda sarukyakiba CLP leader su oiriba hanagi Chief Minister Okram Ibobina hai Parliament ta ngangna sakna riba kaya asi malem gi leibak singna kupna yenglibani Malem gi miyam mamangda kuina oida padaba tauba ngamloi amaromda miyam gi asengba mihut anina parliamenta state asigi miyam gi damak chawraba thodang logani ngasi state asida paliba lengak asi dictatorship ki lengakna chathaba thawonga manana chatharakli haibaga loinana India Alliance na sel yaudana thengnakiba Meekhal asida miyam gi asengba mihut khalibasi puwari oiragadaba Meekhalamani tungda Lakpa Meekhal Singh dasu sel yaudana miyamgi core issue da yumfam oiduna thengnagani haina Okram Ibobina makha takhi. Andaki election na se aibu hajau hairgati Congress party ki CPI CPN ki wa India bloc ki wa natna singa masung tangdal laiba Manipur praja singi ai mai pakani hainai sumai tangdal le wa Congress CPI CPN ki wa Democracy ki ganatantra ki mai pakani haina hamjamin manero ngarang nahan tawdiba election se masigi ponsina taibati Manipur je praja sing te natana akhang aisingna haina balaiba democracy da violence ki mapham leite violence in the sense nomai paiba ki mapham leite nomai pai su sinabe yaroi utuk pai su sinabe yaroi paisa ki shakti or su kana roi Kamda hui handa corruption ka orga pasha pai sinde adu ki ando do ko what people who hai ba ko ye kala ko do mani ba Thauramadu saruk yakhiba ina Manipur parliamentary constituency ki MP elect Dr. Angomcha Bimol Akoijam nahai miyam gi mihut mi haina MP amo ina chatkhraga tawgadaba mathau tawruktabadagi ehak politics ta khong thangzilakpani ngasidi miyam na anoba Manipur amagi manglanadu mangfaunaragani miyam bulanna lamjing biganu sel yaudaba Meekhal gi anoba yawol gi khongthang asi maning handana bakhona si haiki amaromda Manipur da graduate loiraba naha kaya thabak fangdana leiri haibadu khangdoknaba anoba survey ama Sathaduna Hiramasida Thabak Paikhatnaba Sem Sare Haina Bimol Akoijam na makhatana fongdoki Outer gi MP elect Alfred Arthur na fongdoki bada apunba nungsi chanaba Manipurama ohenba haibasi ehaki ithawni aranba kayabo achumba sakhan khiba thawongna Manipur si hauzik oiriba fiba masida leiribani hairaduna Alfred na BJP gi lengakta maral siraduna masagi asoiba kaya adu hauzikti BJP lengakna khangpham thoi miyam gi ihul khangna thabak tawba amadi apunba Manipur amagi wakhalon hena chesil hansi haiki Thoramaduda INDI Alliance amadi MPCC gi luchingba kaya su sarugya khibuga loinana MP elect anibu lengyan induna harau taramna okhi Panchayati Raj ki ad hoc committee gi maikaidagi su harau tayamna okhi Sentum paiba angam matho kulai paiba moi na semba group mayam private militia ni khangdi amoi bayai semi ba mayam je punjal kanda moi frontier organization oigera amara khangde la kunthra gi manung da la ama pharoi do kangu duna namat laga lila sanaraga lehori ba lemhori ba la kuma panji gi punsi rol sida awa anata raga lei ba sa Masigi kuma panjigi tangkhaya matana hek mikap tola ko matamda kanakana namanga moy kulai pa That is the power of democracy. That is the power of miyam na khanjaba miyam na semjaba miyam gi lenga khaina kauriba democracy gi wan tok to ngasi aikoi gi election sida mami fajana ta ba se masibok nungai ba ai pulsi da thena dei hai
mayamna MP hairaga sumna parliament ngang du khakta nate ai anihum thamjage aina tawrakadaba tha taruk tare nipan na mami seng kadoba pon mina aina bole pasu MLA MP na tawgadaba mathok se tawgadaba ni ai je tawraktri hairaga di aina sangjallaga tawba mathok ta hai na sangak panewanga miyam gi association ga khusam naraga natraga misam miyam ga pullaga tawhom thokpa thabak tawgadaba office sing se da lenga kada memorandum pisan ba ai adungba MP mayam na soin ubo phangani habis noi thabjage kari ba ibani si achumba natarna topa khitang phal to ba yarai adu tawrore adu ki bijar do ibani da lakhe da ba praja de ko na ta uba yade praja ki apam du karino what is it exactly that the people want you don't need to ask hango ay banati namit to ubadu what you see what you understand adu ki wisdom do nahak pulidradi leader hoy bagi artha shuk lai leti si yamba dr bimol ibani bo thakat lesi prajana ningthau phamni pirisi ningthau thakat piraga ningthau sina oidaba patba taraga adu da chatkhiba taradi lehori ba mayam sidi mot pataba adu ki patnam do ibani na pubang namgi doribro ngamoi da bani go oidaba patba taba yahodaba district ki state ki leaders block level ki village level ki today is your day you have made the impossible possible today oiroi da pot no khoina oihalle ei ga yamba bimol ge thabak na sidi nahan da ge oige da thabak to oihanba aduni oige da do moina oihanda do na pang taw da tawra pang shan da shandok pir ga to ba thabak to chum thok ki adu gi thabak da lakhe da matam da